Ngasi House the Canary motion. Manipur na pre-masa political status ta hanjinba ngamlaba matamdata Manipur India Conflict wakheinaba ngamgani motion asima achumba amadi yena ningai oidaba motion amo ibana ai samak thawai haksang yauna support tawjari motion asi chummi haiba unnabagi damak ai sagi oiba point khra Mr. Speaker sir gi mafamda mathang manaw naine thamjari ahan bada in kumza lishima jama pani phutare ki August ki tang 13 Manipur amadi India ki marakta khuyek pinakiba instrument of accession amadi standstill agreement ki matung ina Manipur ki defense communication amadi excellence affairs na India na paiba aduga lamdam sigi internet sovereignty na Manipur masana paizaba haine yanaki agreement asigi matung ina su Manipur gi lam India na karigumba makhal amatada sijinnaba yadaba Manipur asi India ki future constitution ki makhada lehendaba amadi lamdam sigi internet sovereignty da India na khuting jindaba haibasida yanaki Manipur ki external sovereignty India sinagrabasu lamdam sigi internet sovereignty di mangdana adumak leki asi gumba agreement asi laina hanna na pre-dap tawraga thamlamba master agreement ki khuyexti inkumza lishima chama mapan gi September kumathoida ining thaw budar sandrabo no silongda kauraga matamdugi house ki members singi ayabasu yaudana nongmai chingdonda nampuda khuyek pian kiwani Maram simagna agreement na simag valid oiba agreement naman natte. Matungda lising ama jamapan ni putere ke October 3 da Manipur India ke pibanungda namtin singki bani. Ningsing bayay inkumza lisima jamapan maripum doige October kunipa namadi kumapanda numit nini supna pangkiba Manipur National Convention na Master Agreement na si void in na ni haina warip taki balay krabani. Ani shubada Manipur na India da hektin singkraba matung sahi ama phadringida Manipur da hana chatnaramba passport system matamdagi chief commissioner hima singana shima chamapan yankai gi November 19 da lakthoki masidagi masing yamlaba mitomya sa singthaji latuna lamdam sigi yel humi kage khungun mukhi gadabagi akibi lekli malingi yel humi sina phangadaba phangpham thokpa hak sing phangmadi laidana samjaraba lamdam sigi yel humi kya tamthina hatopiki ahoina dom lamdam sigi lam resource pumnamak India na matuna lagi makhata na matna busonari loka hydroelectric project gi lagiba yamlaba lupa crore lising tare lom India na iramdam sidagi matli hausi namu iramdam sidagi thau sing thokna bo honari masimak loiram lenga kamana sakadaba masat maung amani haibada haiman bothok loisa ahum subada Manipur Interim Council na draft toba Manipur Constitution Act 1947 nasi July 16 adopt thoki adopt tawraba matungda Manipur asi autonomous state oire luinana constitution asina maram oiraga South East Asia da ihanhana masage ba constitution leijaba republic amadi miyangi mihuda lengakba democratic nation ama oikrabani asi guma thag amada Manipur na ngasi suleramba taragadi ngasi iramdam sida thokliba wathoklan thoksing asi ama phabu thoklamloi mari shubada master agreement sign tawna handuna India na namlo lo singkraba matung lamdam sigi micham yang ol payanaba lan hobagi mingda Armed Forces Special Power Act 1958 chalairi ek asigi marumda misam ke hakre nupi kya gi zat manghan bikre khadang panjarabada rims ki thogdok manorama gi mihat harangoi thongi thogdok malongi thogdok hausi Supreme Court ta rising ama jonga kunipan fake encounter gi case lairi bani sir manga subada corruption haraba loiram mapuga pangkhak oiraba aduga Leno brave high sumaming chaliba India the hek punsing ki bidagi identity amadi concern conflict corruption ki issue women's violence ki issue kya matang masing tingam na no makang na iram dabsida thoke lamdam sigi mairo singda mamale bang shiba pohanda ba amadi namsin duna thamba yana bi damak education system phelo heli lamdam sigi puari lamdam sigi mairo singda tambida baloina na Imphal lagliba naharon sing moren character mangthalakuna wathok lanthok kaya ma masing chingamdana no makangdana iramdam sida tholale asumna thamjakriba point krasina Manipur da tholiba wathok lanthok singasi Manipur Master Agreement 1949 ani maram simangna Manipur India Conflict ki maru oiba maram oibana Manipur na pre-master political status ta hanjinba ngamlaba matamdata Manipur India Conflict wakheinaba ngamgani haibsi mek sengle maram aduna motion asi yenaba yauduna house tagi pass tobinaba Mr. Speaker sir gi puning sing sinjari